Bishnunaha Youth Federation Yairipok Byfy na Sinduna Pangthokpa team 13 na group mari Khaidoktuna THASIGI taruktagi Byfy gi playground da CHATHARAKHIBA second Yairipok Trophy 9A side MANIPUR Open Football Tournament 2026 ki ngasi SANNAKHIBA MACHSINGDA Byfy bina MAYANG IMPHAL KHUMAN LEIPAK THOIKHRE ADUGA TENTHA FC TENTHA AMASUNG SINGA draw CHATKHRE ngasi SANNAKHIBA ahanpa ground gi match da Byfy Yairipok na MAYANG IMPHAL KHUMAN LEIPAK pu panjal ani amada thoiba ngamkre Byfy gi mai pak gi goal ani adu match ki minute rani thoi chatpada jersey number 38 Nanda Singna goal ama aduga jersey number 33 liksana minute kun manga chatpada goal ama ga chanki Mayang Imphal Khuman LEIPAK ki goal ama duna minute kun 3 chatpada jersey number 32 Samarjit na chanki bani match asida Byfy gi Rosan amasung Sudina meno match ki minute 38 amadi nifu chatpa singda yellow card amam pikhi ani suba ground da SANNAKHIBA atopa match amada TENTHA FC TENTHA amasung SIC singna goal ani chanaduna draw CHATKHRE TENTHA FC gi goal adu jersey number 7 Johnson na match ki minute kuni thoi chatpada goal ama aduga minute kunma thoi chatpada jersey number 11 Ras na goal ama chanki SIC singa gi goal ani adu jersey number 9 Rohit na minute nifu humdoi da goal ama aduga jersey number 13 ko Rivas na minute nifu manga chatpada goal ama ga chanki match asida TENTHA FC gi Sankarna minute 3 chatpada yellow card ama pikhi